ꯂꯝꯗꯝꯁꯤꯗ ꯏꯔꯝꯗꯝꯗ ꯄꯨꯊꯣꯛꯄ ꯉꯥꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯂꯤꯕ ꯉꯥꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯉꯥ ꯌꯣꯜꯂꯤꯕ ꯏꯃꯥꯁꯤꯡꯒ ꯉꯥ ꯐꯥꯔꯝ ꯇꯧꯔꯤꯕ ꯐꯥꯔꯃꯔꯁꯤꯡꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯁꯥꯏꯟꯇꯤꯐꯤꯛ ꯐꯤꯁ ꯐꯥꯔꯃꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯊꯣꯛꯆꯣꯝ ꯄ꯭ꯔꯦꯃꯥꯅꯟꯗꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯍꯨꯝ ꯁꯨꯕ ꯏꯃꯣꯏꯅꯨ ꯐꯤꯁ ꯐꯦꯁꯇꯤꯚꯦꯜ 2025ꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯉꯥ ꯐꯥꯔꯝ ꯇꯧꯔꯤꯕ ꯐꯥꯔꯃꯔꯁꯤꯡꯒ ꯄꯨꯟꯅ ꯉꯥ ꯌꯣꯜꯂꯤꯕ ꯏꯃꯥꯁꯤꯡꯒ ꯄꯨꯟꯅ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯕꯝ ꯐꯒꯠꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯐꯤꯁꯔꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯐꯤꯁꯔꯤ ꯀꯃꯤꯁꯅꯔ IAS ꯍꯥꯎꯕꯝ ꯔꯣꯁꯤꯗꯥ, ꯗꯤꯔꯦꯛꯇꯔ ꯑꯣꯐ ꯐꯤꯁꯔꯤ ꯃꯅꯤꯄꯨꯔꯒꯤ MCST ꯐꯨꯂꯦꯟ ꯃꯩꯇꯩ, ꯑꯦꯗꯤꯁꯅꯦꯜ ꯗꯤꯔꯦꯛꯇꯔ ꯑꯣꯐ ꯐꯤꯁꯔꯤ ꯃꯅꯤꯄꯨꯔꯒꯤ MCS ꯂꯥꯏꯁ꯭ꯔꯝ ꯖꯌꯔꯥꯅꯤ ꯑꯃꯗꯤ ꯖꯣꯏꯟꯠ ꯗꯤꯔꯦꯛꯇꯔ ꯑꯣꯐ ꯐꯤꯁꯔꯤ ꯃꯅꯤꯄꯨꯔꯒꯤ T ꯔꯣꯃꯤ ꯁꯤꯡꯅ ꯃꯊꯪ ꯁꯤꯠꯅ ꯆꯤꯐ ꯒꯦꯁꯠ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃꯗꯤ ꯒꯦꯁꯠ ꯑꯣꯐ ꯑꯣꯅꯔꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯂꯣꯝꯗꯒꯤ ꯆꯪꯉꯛꯏꯕ ꯉꯥꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯏꯔꯝꯗꯝꯁꯤꯅ ꯃꯍꯨꯠ ꯁꯤꯟꯁꯤꯒꯦ ꯍꯥꯏꯕꯁꯦ ꯃꯨꯟꯅ ꯈꯟꯅꯕ ꯄꯥꯝꯃꯤ꯫ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯐꯥꯔꯃꯔꯁꯤꯡꯒ ꯏꯃꯥꯁꯤꯡꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯝꯇ ꯂꯩꯖꯗꯦ꯫ ꯃꯔꯝꯗꯤ ꯏꯃꯥꯁꯤꯡꯒ ꯑꯩꯈꯣꯏꯒ ꯔꯤꯂꯦꯁꯟ ꯐꯔ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯉꯥꯃꯤꯁꯤꯡ ꯑꯗꯒꯤ ꯏꯀꯣꯅꯣꯃꯤꯗ ꯆꯥꯎꯈꯠꯄ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔꯒꯤ ꯂꯦꯚꯦꯜꯗ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯏꯃꯥꯁꯤꯡꯅ ꯄꯥꯝꯃꯤꯕ ꯀꯟꯗꯤꯁꯟ, ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯀꯟꯗꯤꯁꯟ ꯐꯖꯅ ꯑꯩꯈꯣꯏ ꯇꯥꯟꯅꯃꯤꯟꯅꯔꯀꯥꯟꯗ ꯇꯨꯡ ꯀꯣꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯔꯒ